ngasi chahi million 58 ki mamangda Prithibigi oina hauzik phawda khwaidagi chaoba linni hainariba Titanoboa si chahi lakh tara chupna Prithibi sibu makhoina panduna leirammi makhoi si 13 meter haibadi 43 feet phawbu sangi aduga arumbana tan ama haibadi kg 1000 ne mapung phana chawarba crocodile ama phawba maya launa kathoktuna amukta da punna yotpa phawba ngami ising manung oigera kangphalda oigera matamduda leiramba sa khudingmak makhoi machinjak ngaktani makhoi gi sanglaba chawarba masaduna sa aduda yechanduna blood flow adu brain da yohanba ngamhande asumna sa adu hatlaba matungda punna yotle scientist singna haibadadi matamduda leiramba giant turtles sing phawba makhoi gi machinjak ni hairi Titanoboa gi fossil si ihan hanna Colombia da phangki sigi matungda research kya taru matungda khanglakhi madudi Titanoboa singna nomada chariba machinjak si 40 kg phawni makhoi leiramdaba haibasi human civilization gi oinadi yamna laiba phabani maramdi kariguma makhoi leirambe tarabadi reproduction tawduna makhoi gi masing asum hengallaktuna ngasi fawba Prithibi sibu makhoina panduna leiramkhigani hauzik ki oinadi Prithibi gi khwaidagi chawba linsi green anaconda na oiri makhoi gi arumbana 227 kg fawba oi aduga makhoi gi machinjak si saji nga turtles uchek yaw hui amasung jaguar ni hairibasi 227 kg khaktang lumba green anaconda gi machinjak singni adubu Titanoboa di 1000 kg dagi shu hen lumlibani sina maram oiraga matamda leiramba sa khudingmak makhoi gi machinjak oirambani